ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯃꯌꯥꯝ ꯋꯥꯔꯤꯒꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯉꯁꯤ ꯐꯥꯎꯕ ꯄꯨꯊꯣꯛꯂꯤꯕ ꯗ꯭ꯔꯃꯥ ꯁꯤꯔꯤꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯔꯦꯇꯤꯡ ꯋꯥꯡꯕ ꯗ꯭ꯔꯃꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯉꯁꯤ ꯗ꯭ꯔꯃꯥ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯅꯧꯕ ꯏꯄꯤꯁꯣꯗ ꯏꯔꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯛꯆꯒꯅꯤ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯜꯇꯔ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯇꯨꯃꯤꯟꯅꯔꯝꯕꯗꯒꯤ ꯋꯥꯜꯇꯔ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯝꯃꯤ ꯄꯨꯡ 12ꯒꯤ ꯃꯃꯥꯡꯗ ꯂꯝꯕꯤ ꯃꯇꯥꯏꯗ ꯅꯨꯡꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯋꯥꯜꯇꯔꯒꯤ ꯚꯥꯟ ꯑꯗꯨ JCBꯅ ꯁꯣꯔꯣꯛꯇ ꯆꯤꯡꯈꯠꯂꯝꯃꯤ ꯋꯥꯜꯇꯔꯅ JCB ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯃꯤ ꯑꯇꯣꯞꯄꯅ ꯂꯝꯕꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯛꯁꯤꯜꯂꯝꯕꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯧꯗꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯌꯦꯠꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ JCꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯍꯧꯗꯅ ꯌꯦꯠꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯜꯇꯔ ꯍꯥꯊꯨ ꯆꯦꯜꯂꯛꯄꯅ ꯃꯥ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗ ꯀꯣꯐꯤ ꯍꯩꯖꯤꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇ꯭ꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ JCB ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯗꯕ ꯋꯥꯔꯤ ꯑꯗꯨꯗ ꯀꯌꯥ ꯊꯧꯁꯥꯔꯝꯗꯦ ꯃꯍꯥꯛꯀꯤꯗꯤ ꯄꯩꯁꯥ ꯑꯗꯨ ꯈꯛꯇꯅꯤ JC ꯑꯃꯗꯤ ꯋꯥꯜꯇꯔ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯕ ꯄꯩꯁꯥ ꯄꯤꯊꯣꯛꯈ꯭ꯔꯒ JCB ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤ ꯃꯊꯪꯗ JC ꯑꯃꯗꯤ ꯋꯥꯜꯇꯔ ꯚꯥꯟ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯚꯥꯟ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨ ꯎꯕꯗ JCꯅ ꯍꯥꯏꯔꯛꯏ ꯑꯅꯤꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯪꯊꯣꯛꯂꯝꯃꯁꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯊꯦꯡꯅꯔꯕꯗꯤ ꯀꯝꯗꯧꯕ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯃꯤꯅ ꯎꯈ꯭ꯔꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯪꯊꯣꯛꯂꯝꯕ ꯌꯥꯔꯣꯏ ꯃꯁꯤ ꯍꯥꯏꯔꯒ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯝꯗꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ JC ꯅꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯅꯣꯡꯃ ꯈꯥꯝꯗꯨꯅ ꯊꯝꯃꯁꯤ JCꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯌꯨꯝ ꯅꯠꯇꯕ ꯑꯃꯗ ꯊꯝꯁꯤ ꯍꯥꯏꯔꯝꯃꯤ ꯋꯥꯜꯇꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯨꯃꯤꯟꯅ ꯇꯥꯎ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯒꯨꯝꯁꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯁꯪꯀꯠꯅꯔꯨꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯁꯥꯎꯕ ꯉꯥꯏꯍꯥꯛ ꯐꯥꯊꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯚꯥꯟꯗꯨꯁꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯈꯤ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯥꯛꯁ ꯑꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯑꯃ ꯃꯊꯥ ꯁꯥꯕ ꯌꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗꯒꯤ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ JC ꯑꯃꯗꯤ ꯋꯥꯜꯇꯔ ꯑꯅꯤꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯁꯤꯕ ꯈꯨꯝꯖꯤꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯦꯡꯂꯛꯈꯤ ꯑꯗꯨꯒ ꯐꯤ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯈꯨꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯊꯥ ꯁꯥꯕ ꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯌꯨꯝꯒꯤ ꯕꯥꯊꯔꯨꯝꯗ ꯃꯐꯤ ꯑꯝꯇ ꯌꯥꯎꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯃꯄꯥꯟꯗꯒꯤ ꯅꯍꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯊꯣꯛꯂꯛꯂꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯃꯈꯣꯏ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯂꯩꯅꯔꯝꯃꯤ ꯋꯥꯜꯇꯔꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯃꯥꯒꯤ ꯁ꯭ꯀꯨꯜꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯋꯥꯜꯇꯔꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯦꯞꯇꯦ ꯀꯣꯜꯁꯨ ꯑꯗꯨꯝ ꯔꯤꯡ ꯆꯠꯂꯝꯃꯤ ꯁ꯭ꯀꯥꯏꯂꯔꯗꯤ ꯋꯥꯜꯇꯔꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯋꯥꯜꯇꯔꯗ ꯏꯁꯥꯎ ꯁꯥꯎꯕꯒꯨꯝꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯀꯣꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯚꯣꯏꯁ ꯃꯦꯜ ꯑꯣꯏꯅ ꯂꯥꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯋꯥꯜꯇꯔ ꯅꯪꯒ ꯁꯥꯟꯅꯗꯕ ꯌꯥꯗꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ JCꯅ ꯀꯁꯇꯃꯔ ꯀꯦꯌꯔ ꯁꯥꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯋꯥꯜꯇꯔꯁꯨ ꯍꯧꯒꯠꯇꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯜꯂꯣ ꯍꯥꯏꯔꯝꯃꯤ JCꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯤꯕꯒ ꯃꯥꯟꯅꯔꯕꯅꯤ ꯑꯗꯨꯝ ꯃꯇꯣꯝꯗ ꯁꯤꯖꯈ꯭ꯔꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤ ꯋꯥꯜꯇꯔꯅ ꯃꯍꯥꯛ ꯐꯦꯃꯤꯂꯤꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤ ꯍꯥꯏꯔꯝꯃꯤ JCꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏꯅ ꯅꯥꯍꯦꯕ ꯃꯈꯣꯜ ꯑꯩ ꯇꯥꯏ ꯃꯈꯣꯏ ꯑꯅꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯤꯕ ꯃꯥꯜꯂꯦ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯄꯥꯡꯂꯣꯏ ꯍꯥꯏꯔꯛꯎ ꯍꯥꯏꯅ ꯁꯥꯎꯅ ꯍꯪꯉꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯀ꯭ꯂꯥꯁ ꯃꯇꯝ ꯂꯣꯏꯔꯒ ꯂꯥꯛꯀꯦ JCꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯅꯨ ꯋꯥꯜꯇꯔꯅ ꯃꯗꯨ ꯌꯥꯔꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯊꯝꯈꯤ ꯋꯥꯜꯇꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯍꯦꯛ ꯆꯠꯈꯤꯕꯒ ꯁ꯭ꯀꯥꯏꯂꯔꯅ ꯐꯣꯟ パイꯗꯨꯅ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯑꯝꯕ ꯅꯝꯕꯔ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ JCꯅ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨꯗ ꯆꯤꯡꯅꯗꯨꯅ ꯄꯥꯏꯔꯝꯗꯦ ꯁ꯭ꯀꯥꯏꯂꯔꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯀꯅꯥ ꯈꯨꯝꯂꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯀ꯭ꯂꯥꯁ ꯂꯧꯔꯝꯃꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯕꯦꯟꯅ ꯍꯥꯏꯔꯛꯏ ꯁꯥꯔꯅ ꯇꯥꯛꯂꯤꯕꯁꯦ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯗꯣꯏꯔꯥ ꯋꯥꯜꯇꯔꯅ ꯀꯩ ꯍꯥꯏꯕ ꯍꯥꯏꯅ ꯍꯪꯉꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯕꯦꯟꯅ ꯍꯥꯏꯔꯛꯏ ꯁꯥꯔꯅ ꯇꯥꯛꯂꯤꯕꯁꯦ ꯑꯦꯛꯖꯥꯝꯗ ꯂꯥꯛꯀꯗ꯭ꯔꯥ ꯋꯥꯜꯇꯔꯅ ꯃꯁꯥꯗꯣ ꯊꯛꯀꯠꯂꯝꯃꯤ ꯑꯃꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ ꯂꯥꯛꯅꯤ ꯂꯥꯛꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯔꯣꯏꯕꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯗꯕ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯄꯥꯁꯜꯂꯨ ꯑꯦꯛꯖꯥꯝꯗ ꯁꯣꯏꯗꯅ ꯂꯥꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯕ ꯊꯝꯂꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯗ꯭ꯔꯣꯐ꯭ꯂꯣꯔꯤꯛ ꯑꯦꯁꯤꯗꯀꯤ ꯕꯣꯇꯜ ꯑꯅꯤ ꯂꯧꯊꯣꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯁꯣꯝꯗꯅ JCꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯒ꯭ꯔꯤꯟ ꯀꯥꯔꯤꯕ ꯑꯗꯨ ꯎꯗꯅꯕ ꯃꯦꯀꯞ ꯇꯩꯁꯤꯜꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯒꯥꯔꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ JCꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯁꯤꯕ ꯌꯥꯎꯔꯤꯕ ꯚꯥꯟ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ JCꯅ ꯃꯈꯨꯠꯇ ꯕꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯈꯤ ꯃꯍꯥꯛ ꯚꯥꯟ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯁꯤꯕ ꯑꯃ ꯂꯩꯔꯝꯗ꯭ꯔꯦ JC ꯃꯊꯥ ꯁꯥꯗꯨꯅ ꯂꯦꯞꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯒꯥꯔꯤ ꯊꯧꯗꯨꯅ JCꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯋꯥꯜꯇꯔꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯝꯃꯤ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯚꯥꯟ ꯃꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯀ꯭ꯔꯦꯖꯤ ꯑꯥꯏꯠ ꯑꯣꯏꯔꯝꯃꯤ ꯋꯥꯜꯇꯔꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯋꯥꯜꯇꯔꯕꯨ ꯎꯕꯗ ꯀꯟꯅ ꯆꯦꯟꯈꯤ ꯑꯗꯨꯕꯨ ꯃꯁꯥ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯃꯅꯥꯛꯇ ꯍꯧꯔꯝꯕ ꯎꯄꯥꯟꯕꯤ ꯑꯃꯗ ꯌꯩꯁꯤꯟꯈꯤꯗꯨꯅ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯋꯥꯜꯇꯔꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯄꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ
ꯌꯥꯝꯅ ꯊꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯉꯩꯗ ꯂꯥꯛꯈꯤꯕ ꯀꯣꯜ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯏꯟꯇꯔꯅꯦꯠꯇ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯔꯤꯖꯜ ꯑꯗꯨ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯒꯟꯖꯥꯅꯆꯤꯡꯕ ꯌꯥꯎꯕ ꯋꯦꯕꯁꯥꯏꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁ꯭ꯀꯥꯏꯂꯔ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ ꯃꯌꯨꯝꯒꯤ ꯕꯦꯁꯃꯦꯟꯇ ꯀ꯭ꯔꯦꯖꯤ ꯑꯥꯏꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ?" ꯋꯥꯜꯇꯔꯅ, "ꯑꯃꯗꯨꯗꯤ ꯑꯁꯦꯡꯕꯒꯤ ꯁꯤꯔꯕ꯭ꯔꯥ?" ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯅꯪ ꯆꯠꯂꯒ ꯌꯦꯡꯉꯨꯔꯣ." ꯋꯥꯜꯇꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯩ ꯌꯦꯡꯉꯨꯒꯦ." ꯑꯗꯨꯃꯁꯨ ꯑꯃꯨꯛ ꯂꯝꯕꯤꯗ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯋꯥꯜꯇꯔꯅ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ, "ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯪ ꯈꯔ ꯍꯥꯏꯔꯛꯑꯣ, ꯃꯃꯤꯡꯗꯪ ꯑꯣꯏꯔꯁꯨ ꯍꯥꯏꯔꯛꯑꯣ." ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛꯁꯦ ꯀ꯭ꯔꯦꯖꯤ ꯑꯥꯏꯠ ꯀꯧꯏ." ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯀ꯭ꯔꯦꯖꯤ ꯑꯥꯏꯠ ꯍꯥꯏꯕꯗꯤ?" ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯈꯪꯗꯦ, ꯃꯥꯒꯤ ꯃꯃꯤꯡꯅꯤ." ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯀ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯠꯇ꯭ꯔꯥ?" ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯃꯥꯒ ꯊꯕꯛ ꯀꯌꯥ ꯇꯧꯗꯦ, ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯇꯧꯕꯅꯤ." ꯋꯥꯜꯇꯔꯅ ꯃꯅꯥꯎꯅꯨꯄꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯖꯦꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯕꯥꯟ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯇꯥꯔꯤꯕꯗꯣ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯀꯤ ꯃꯅꯥꯎꯅꯨꯄꯥꯅꯤ." ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯒꯤ ꯂꯦꯚꯦꯜ ꯌꯥꯝꯅ ꯋꯥꯡꯕ ꯍꯦꯜꯂꯤ, ꯍꯥꯏꯕꯗꯤ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯀꯤ ꯃꯈꯥꯗ ꯖꯦꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯖꯦꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯁꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯗ꯭ꯔꯒꯁꯤꯡꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯅꯤ, ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯉꯥꯛꯇꯅꯤ." ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯁꯦ ꯀꯔꯤ ꯍꯥꯏꯔꯒ ꯈꯪꯅꯩ? ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯒꯟꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯈꯪꯅꯕ꯭ꯔꯥ?" ꯃꯁꯤ ꯇꯥꯕꯗ ꯖꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯈꯜꯂꯣꯗꯅ, ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤꯃꯛ ꯃꯥꯅ ꯍꯥꯠꯇꯣꯛꯀꯦ ꯇꯧꯔꯝꯕꯗꯣ?" ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ, ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯁꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯕ ꯃꯤꯔꯥ ꯍꯥꯏꯕꯅꯤ." ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯪ ꯍꯥꯠꯀꯦ ꯇꯧꯕꯗꯣ ꯁꯣꯏꯔꯦ, ꯅꯪ ꯆꯠꯂꯣ, ꯑꯩꯈꯣꯏꯕꯨꯁꯨ ꯍꯥꯠꯄꯤꯔꯅꯨ ꯍꯥꯏꯒꯦ ꯍꯥꯏꯔꯣ?" ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔꯁꯨ ꯁꯥꯎꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯅꯨꯄꯥ ꯑꯁꯤꯗꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯋꯥꯅꯤ." ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯊꯥ ꯁꯥꯕꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯐꯝꯂꯤꯉꯩꯗ ꯖꯦꯁꯤꯒꯤ ꯕꯦꯁꯃꯦꯟꯇꯒꯤ ꯄꯣꯠ ꯆꯩ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯄꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯗ꯭ꯔꯤꯕꯁꯦ? ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯄꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯗ꯭ꯔꯤꯕꯁꯦ?" ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗ ꯍꯥꯏꯔꯛꯏ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯃꯥꯗꯤ ꯋꯥꯟꯊꯗꯨꯅ ꯂꯦꯡꯕ ꯉꯝꯗꯕꯤ ꯂꯩꯔꯍꯧꯔꯤꯗꯨꯗꯤ." ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯃꯥꯅ ꯋꯥꯟꯊꯕ ꯁꯥꯖꯟꯅꯕ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ? ꯑꯩ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯋꯥꯟꯊꯕ ꯁꯥꯖꯤꯟꯅꯔꯒ ꯂꯩꯅꯤ, ꯇꯟꯖꯥ ꯐꯪꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯅꯕꯨ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ." ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔ ꯕꯦꯁꯃꯦꯟ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯁꯣꯔ ꯋꯥꯅ ꯍꯣꯟꯗꯨꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯁꯦ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯀꯤ ꯕꯥꯏꯛꯀꯤ ꯆꯀꯥꯗ ꯂꯣꯜꯂꯤꯕ ꯁꯣꯖꯩ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯀꯤ ꯃꯉꯛ ꯁꯤꯡꯕ ꯀꯣꯟꯅꯅ ꯌꯨꯝꯕꯤ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ "ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯧꯖꯤꯛ?" ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯈꯨꯝ ꯈꯪꯂꯕꯒꯨꯝ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ?" ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯈꯪꯗꯦꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ, ꯀꯩꯅꯣꯝꯃꯗꯤ ꯅꯪꯅ ꯇꯧꯗꯕ ꯌꯥꯔꯣꯏ." ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯧꯒꯗꯕꯅꯤ." ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯊꯥ ꯁꯥꯔꯗꯨꯅ ꯋꯥ ꯁꯪꯒꯠꯅꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯁꯤꯅ, "ꯗ꯭ꯔꯒ ꯁꯨꯡꯕꯒꯤ ꯄ꯭ꯂꯥꯟꯁꯦ ꯅꯪꯅ ꯇꯧꯕꯅꯤ." ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯨꯄꯥ ꯑꯁꯤ ꯄꯨꯁꯜꯂꯛꯄ ꯅꯠꯇ꯭ꯔꯥ?" ꯖꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅ ꯗ꯭ꯔꯒ ꯁꯨꯡꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯦ? ꯑꯩꯅ ꯍꯧꯕꯗꯤ ꯅꯠꯇꯦ." ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯁꯥꯎꯔꯕꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯐꯣꯁꯐꯤꯟ ꯒ꯭ꯌꯥꯁꯀꯤ ꯔꯤꯑꯦꯛꯁꯟꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯁꯦ ꯍꯧꯖꯤꯛꯁꯨ ꯁꯤꯈꯤꯗ꯭ꯔꯥ?" ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯗꯤ ꯑꯩ ꯈꯪꯗꯦ." ꯃꯁꯤ ꯇꯥꯕꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯁꯥꯏꯟꯇꯤꯁꯠ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯥ?" ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯑꯂꯥꯏꯕ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯑꯔꯨꯕ ꯋꯥꯗꯤ ꯕꯥꯟ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕ ꯕꯣꯗꯤ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯦ, ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯊꯪꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯈꯜꯂꯣ꯫ ꯑꯗꯨꯅ ꯃꯤ ꯀꯅꯥꯝꯇ ꯈꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯕꯣꯗꯤ ꯑꯗꯣ ꯃꯥꯡꯍꯟꯗꯕ ꯌꯥꯔꯣꯏ." ꯍꯥꯏꯔꯝꯃꯤ꯫ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯕꯗꯤ ꯕꯣꯗꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯠꯊ ꯄꯨꯝꯊꯕ ꯍꯧꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯅꯝ ꯆꯦꯟꯕꯁꯨ ꯍꯧꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯤ ꯑꯁꯤꯕ ꯕꯣꯗꯤ ꯑꯗꯨꯕꯨ ꯑꯀꯟꯕ ꯑꯦꯁꯤꯗ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤꯅꯤ꯫ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯉꯛꯂꯕ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕꯒꯤꯔꯥ?" ꯋꯥꯜꯇꯔꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯗꯨ ꯎꯕꯗ ꯖꯦꯁꯤꯅ ꯈꯪꯂꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯁꯦꯡ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯅꯤ, ꯐꯥꯒꯤ ꯅꯠꯇꯦ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯗꯤ ꯇꯧꯕ ꯉꯝꯃꯣꯏ, ꯑꯩꯗꯤ ꯑꯁꯤꯕ ꯕꯣꯗꯤ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯇꯧꯗꯦ." ꯍꯥꯏꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯁꯤ, ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯧꯈꯤꯕ ꯊꯕꯛꯅꯤꯅ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯒꯗꯕꯅꯤ." ꯋꯥꯜꯇꯔꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯕꯥꯟꯗ ꯌꯥꯎꯔꯤꯕ ꯕꯣꯗꯤ ꯑꯁꯤ ꯂꯣꯏꯁꯤꯟꯁꯤ, ꯑꯗꯨꯒ ꯑꯃꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠ ꯂꯣꯏꯁꯤꯟꯁꯤ꯫ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯀꯔꯝꯕ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯀꯣꯏꯟ ꯑꯃ ꯇꯣꯁ ꯇꯧꯔꯒ ꯌꯦꯡꯉꯁꯤ." ꯃꯁꯤ ꯇꯥꯕꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯦꯁꯤꯗꯇ ꯍꯩꯖꯤꯟꯕꯒꯤ ꯊꯕꯛꯇꯣ ꯑꯩ ꯇꯧꯔꯒꯦ." ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯆꯥꯟꯗꯤ ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯇꯣꯁ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯍꯦꯠ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯣꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯖꯦꯁꯤꯅ ꯇꯣꯁ ꯉꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯕꯦꯁ ꯑꯣꯐ 3 ꯇꯧꯁꯤꯔꯥ? ꯍꯥꯏꯕꯗꯤ 3ꯂꯛ ꯁꯥꯟꯅꯕꯗ ꯀꯔꯝꯕꯅ ꯈ꯭ꯋꯥꯏ ꯌꯥꯝꯅ ꯀꯥꯕꯒꯦ ꯌꯦꯡꯁꯤꯔꯥ?" ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯁꯇꯔ ꯋꯥꯜꯇꯔ,
amta pairo container gi matang na kenom ta hange nangna leira o haba container ro karambano jesina supermarket amada asiba body edo asita tumhan khinaba asiba body adu hapa changadaba plastic container ama thidun lerami Walter na haire aina han haikrabududi polyethylene plastic maningda triangle manba stam amada LDPE tharamgani jesina makha tare nangna hairiba plastic container adudi ipa pai acid alo chathatkani Walter na amu haire hydrofluoric acid adi sunda chathatloi jesina amu haire kai maram chathaloi jeba Walter na sawduna haire nangonda aina takiba chemistry mayam do oiroidaba ngani nang sukang khangde aina takpa class to nang nathwa yauna sukta tade jesina makha tan haire nangi di thabak to tawrabra Walter na haire ai sem sari haiduna magi chakhunda leiba thang suri ama paiduna masa matumda sem saran jesina haire crazy ai to amukhan hagulak tabusu yai mahak masa matumda sijaram busu yai mabulu chinbiba sina mangonda hena nungai doini mana sor honba ngampoi ngamdaboi leibagi mahutta masi hairaga phone thamki aduga jesisu mana hippa chanba plastic container ama khanduna lerami mathangi simda Walter crazy ana leiba basement aduda plastic bag ama paiduna changai crazy ana kanano hanglai nang engonda kari tawge hana laibano masi tabada Walter na pakhatuna basement manung da chen thoraki aduga basement adu thong lansili manung da crazy ana ising kita thakke haiduna lori Walter na sandwich ama semna duna ising bottle ga loinana crazy ai ta pirami crazy ana toilet oina sizuna ba yaba bucket su pirami tissue paper su pirami crazy ana hangai aigi inau pa dikai chakre mahak sikhrabra Walter kemta khumlumdana chanki Walter matha saduna famdun lerami jesi gi table da leribu ganja sing do churup oina semdun thaknaba sem sarami adubu churu thakpa haitabana mahak lok oina khuraki tanja asida jesi su mayum da halaki jesi na mayum changlakpa matumda Walter na ganja thaktun lerami fibam du ubuda jesi su nokladun haire Walter nang ganja thairo mathangi sinda jesi na muk sauna haire nang na thaktu ido ai ganja natra Walter na haire nang di karamba plastic container lera age jesina haire aidi amta leraktre asiba body hapa chingadaba plastic container amta phangde Walter na haire container ani lera asu yabadubo masi hairaga Walter na asiba chang ani do piece ani thongna kaktuna amamam haptuna lotion khinaba ingit tawrami jesina haire nangiri kamai tawrage Walter na ai hayang tawrage ai ngasi doctor chatkadaba lei jesi nangsu crazy at ki manakta changlunu gyan tana phajana leramu hairamnaga Walter chatke mathangi sinda Skyler amadi Walter doctor da ultrasound loduna lerami Skyler na haire doctor asoi ngam amta yaudabra doctor na mukhunai hojik phawgi oinadi asoi ngam karimta leite doctor gi wahe adu tabda Skyler amadi Walter khararami makoi ani gi macha ultrasound da uriba adu nungsina yengdun lerami doctor na hanglai nakoi hojik angang ase nupira nupara khanglabra Walter na Skyler bu yengduna nangi apama matung ina tawrasi haibugumna ingit tarami Skyler na doctor adu hairami akhoi khangjaningi doctor adu na haire nakoi na chanupi ama phangjaragani masi tabada Walter Skyler haraugi pankhai leramde aishu nupi already fani khanjarambani haina nokladuna Skyler da haire Skyler na haire na chanupi na hengmai lesabi faraga nupa koi bhorokpa matamda nangnaga matha sadoini ne Skyler gi wahe asitabada Walter sapham hongi mahakti chahi ama ani dagi hena hinglaroidaba cancer naba patient ni doctor na nakhoi ni ngatang leramo hairamaga mapan thoki Skyler na hangai jesi hairiba nupa se kanano Walter na khomnumde Skyler na amu haire ngasai ayuk call torolamba nupa aduni kanano mahak nangi chhatra ra no school da tami hai Walter na haire askanamta nante da Skyler na saurap tawna haire jesi hairiba drug chaba nupa aduga nakhoi ani na kai no lol na toribado kari gi matang dun nakhoi ani na sanariba wari mayam do nang ngarang ahing supung ani taraba phau yumda halakte nang kai da lerui haibase nang na swaidokte nang kai tawrurage nangi problem singdo engonda ipham thoktabra jesi hairiba nupa se kanano Walter na haire jesi se ai ganja leifamni mane engonda ganja yoli yam badina te kitang ni Skyler na ngakladuna haire nang ngawrabra kaino nang toribdo nang bu sahi 30 tangairiba anganglo nangi na senupa ama police to drug phabagi lei haibasi nang khangrabra kaino nang bu ngawrabro haina hanglami Walter na saurap tong haire Skyler ai se handak marak se mathayan masai aduna ai isai tumda toribse kaino haiba phau isai tumda khangjade adubu aina matha sarabasu aina nangbu nungsibadi hongde maram aduna aigida makhalaga aina tawba thabak khudingda nangna koyeng yengsileba ado tuo tawranu nang amutangdi aigida mak aina haibase tawba ngamgadaba natra asimatangdi nangsu tawba yaidana mami mathangi sinda Walter class lorami adubu mahakna class lawrabasu mahake wakhaldi atopa amada lerami mathangi sinda jesi mayumda matha saduna ganja thaktuna lerami basement tagi crazy aina lok khubagi makhonsu tarami jesina magi mathau tonaba
ꯕꯥꯟ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯠꯊ ꯄꯨꯝꯊꯕ ꯍꯧꯔꯝꯂꯦ ꯃꯅꯝ ꯆꯦꯟꯕꯁꯨ ꯍꯧꯔꯝꯂꯦ ꯍꯩꯖꯤꯡ ꯃꯌꯥꯝꯁꯨ ꯆꯦꯜꯂꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯗ ꯄꯨꯡꯅꯝ ꯅꯝꯁꯤꯟꯗꯨꯅ ꯕꯥꯟ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯁꯤꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯁ꯭ꯀꯥꯏꯂꯔꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯥꯝꯂꯛꯈꯤ ꯖꯦꯁꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯀꯥꯏꯂꯔꯅ ꯖꯦꯁꯤꯕꯨ ꯀꯧꯔꯛꯏ ꯑꯗꯨꯒ ꯒꯦꯠ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯛꯏ ꯖꯦꯁꯤꯅ ꯄꯥꯈꯠꯂꯗꯨꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯆꯪꯉꯛꯀꯅꯨ ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯁ꯭ꯀꯥꯏꯂꯔꯕꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯏꯟꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯊꯦꯡꯂꯛꯀꯅꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕ ꯃꯕꯨꯛ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯎꯠꯂꯝꯃꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯊꯦꯡꯉꯔꯣꯏ ꯅꯪ ꯌꯥꯝ ꯊꯨꯅ ꯒꯦꯠꯀꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯋꯥꯜꯇꯔꯒꯤ ꯅꯨꯄꯤꯅꯤ ꯋꯥꯜꯇꯔꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯂꯦ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁ ꯑꯣꯏ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯑꯩꯅ ꯀꯣꯜ ꯑꯃ ꯇꯧꯕꯗ ꯅꯪ ꯁꯣꯏꯗꯅ ꯖꯦꯜ ꯌꯧꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯀꯣꯜ ꯑꯗꯣ ꯇꯧꯗꯅꯕ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯒꯟꯖꯥ ꯌꯣꯜꯂꯤꯕꯗꯣ ꯉꯁꯤꯗꯒꯤ ꯇꯣꯛꯑꯣ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯖꯦꯁꯤ ꯄꯥꯈꯠꯂꯝꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯩ ꯖꯦꯁꯤꯅ ꯍꯥꯏ ꯍꯣꯏ ꯑꯩ ꯌꯣꯜꯂꯔꯣꯏꯒꯦ ꯁ꯭ꯀꯥꯏꯂꯔꯁꯨ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯀꯥꯔ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯗꯅꯕ ꯖꯦꯁꯤꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯒꯦꯠ ꯂꯥꯟꯊꯣꯛꯂꯝꯗꯥꯏꯗ ꯖꯦꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯒꯟꯖꯥ ꯌꯣꯟꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃ ꯊꯤꯌꯨ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯁ꯭ꯀꯥꯏꯂꯔꯁꯨ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁ꯭ꯇꯦꯌꯔ ꯀꯦꯁꯇ ꯆꯤꯡꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯣꯝꯗ ꯆꯤꯡꯈꯠꯄ ꯉꯝꯗꯕꯗꯒꯤ ꯑꯃꯨꯛꯁꯨ ꯁ꯭ꯇꯦꯌꯔ ꯀꯦꯁꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯥꯟꯊꯈꯤ ꯖꯦꯁꯤ ꯈꯔꯒ ꯋꯥꯕꯅꯤ ꯈꯔꯒ ꯁꯥꯎꯅꯤꯡꯕꯅꯤ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯩ ꯑꯩꯒꯤ ꯌꯨꯝꯗ ꯉꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯕꯦꯁꯃꯦꯟꯇꯁꯨ ꯀꯣꯛꯆꯥꯛꯄ ꯃꯤꯍꯥꯠꯄ ꯑꯃ ꯂꯩ ꯀꯣꯛꯆꯥꯛꯄ ꯑꯗꯨꯁꯨ ꯑꯩꯅ ꯁꯦꯟꯅꯔꯤꯕꯅꯤ ꯁꯥꯎꯅ ꯃꯁꯥ ꯃꯇꯣꯝꯗ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯔꯨꯖꯅꯕ ꯂꯩꯔꯤꯕ ꯕꯥꯊꯇꯕ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯒ꯭ꯂꯣꯕ ꯑꯃ ꯎꯞꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏꯗꯁꯨ ꯃꯥꯛꯁ ꯎꯞꯁꯜꯂꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯕꯥꯊꯇꯕ ꯑꯗꯨꯗ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯅ ꯄꯥꯏꯔꯛꯄ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯖꯦꯁꯤꯅ ꯋꯥ ꯉꯥꯡꯅ ꯑꯦꯁꯤꯗ ꯃꯈꯨꯝ ꯍꯥꯡꯇꯣꯛꯇꯨꯅ ꯑꯦꯁꯤꯗ ꯍꯩꯖꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯦ ꯃꯇꯥꯒꯨꯝ ꯐꯝꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯗꯨꯅ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯋꯥꯜꯇꯔ ꯆꯪꯂꯛꯏ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯁꯦ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁ ꯑꯣꯏ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯇꯥꯔꯛꯄ ꯄꯥꯎꯅꯣ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯆꯩꯕ ꯃꯇꯝꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯎꯈꯤꯗꯧꯕ ꯈꯤꯇꯪ ꯉꯥꯏ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯒꯟꯖꯥ ꯌꯣꯜꯂꯤ ꯍꯥꯏꯔꯤꯕꯗꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯗ꯭ꯔꯒ ꯁꯨꯡꯉꯤ ꯗ꯭ꯔꯒ ꯁꯨꯡꯕꯗ ꯃꯤ ꯑꯃ ꯍꯥꯠꯇꯣꯛꯑꯦ ꯍꯥꯏꯕꯁꯤꯕꯨꯗꯤ ꯑꯩ ꯒꯟꯖꯥ ꯊꯛꯑꯦ ꯍꯥꯏꯕꯁꯤꯅ ꯐꯠꯇꯕ꯭ꯔꯥ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯩꯒꯤ ꯏꯊꯧ ꯇꯧꯕ ꯂꯣꯏꯔꯦ ꯅꯪ ꯈꯛꯇ ꯉꯥꯏꯔꯦ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯁꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯕꯛꯁꯤꯒ ꯌꯦꯡꯅꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛꯇꯨꯗꯤ ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯃꯁꯤ ꯇꯥꯕꯗ ꯖꯦꯁꯤꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯝꯈ꯭ꯔꯕ ꯃꯅꯝ ꯅꯝꯊꯤꯈ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯕꯥꯊꯇꯕ ꯑꯗꯨꯗ ꯍꯥꯞꯄꯤꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯂꯥꯏꯕ ꯊꯕꯛꯅꯤ ꯈꯜꯂꯕꯗꯤ ꯅꯪ ꯑꯣꯏꯅ ꯇꯧꯔꯝꯕ ꯌꯥꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯕꯥꯊꯇꯕ ꯍꯥꯏꯁꯦ ꯏꯔꯨꯖꯅꯕ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯥ ꯖꯦꯁꯤꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄ꯭ꯂꯥꯁꯇꯤꯛ ꯀꯟꯇꯦꯅꯔ ꯂꯩꯔꯨ ꯆꯣꯅ ꯆꯠꯍꯜꯂꯤꯗꯣ ꯌꯨꯝꯗ ꯂꯩꯔꯤꯕ ꯕꯥꯊꯇꯕ ꯑꯁꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯆꯟꯕꯁꯦ ꯑꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯕꯁꯨ ꯏꯌꯥꯗ ꯌꯥꯕꯁꯤꯗ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔ ꯃꯊꯥ ꯁꯥꯔꯝꯃꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯕꯥꯊꯇꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯂꯩꯔꯤꯕ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯦꯡꯉꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯕꯥꯊꯇꯕ ꯑꯗꯨ ꯑꯦꯁꯤꯗꯅ ꯆꯥꯊꯠꯄ ꯍꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯦꯁꯤꯗ ꯐꯥꯎꯊꯔꯛꯇꯨꯅ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯒꯤ ꯐ꯭ꯂꯣꯔ ꯑꯣꯏꯔꯤꯕ ꯁꯤꯂꯤꯡ ꯎꯄꯥꯛ ꯑꯗꯨꯁꯨ ꯆꯥꯊꯠꯇꯨꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯗ꯭ꯔꯣꯞ ꯇꯥꯕ ꯍꯧꯔꯛꯈꯤ ꯃꯊꯪꯗ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯒꯤ ꯎꯄꯥꯛ ꯑꯗꯨ ꯆꯥꯊꯠꯇꯨꯅ ꯕꯥꯊꯇꯕꯀ ꯀꯣꯟꯅꯅ ꯕꯥꯊꯇꯕ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯦꯁꯤꯗ ꯑꯃꯗꯤ ꯑꯦꯁꯤꯗꯅ ꯆꯥꯊꯠꯄ ꯍꯧꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯈꯥꯗ ꯇꯥꯔꯛꯈꯤ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯇꯥꯔꯛꯇꯨꯅ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯖꯦꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯂꯝꯕꯗꯣ ꯀꯔꯤꯒꯤꯗꯃꯛ ꯄ꯭ꯂꯥꯁꯇꯤꯛ ꯀꯟꯇꯦꯅꯔ ꯂꯩꯔꯨꯆꯣ ꯍꯥꯏꯔꯤꯕꯅꯣ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯀꯣꯏꯁꯟꯗꯣ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯦꯁꯤꯗꯅ ꯎꯄꯥꯛ ꯌꯣꯠ ꯁꯤꯃꯦꯟ ꯑꯃꯗꯤ ꯁꯤꯔꯥꯃꯤꯛ ꯂꯣꯏꯅ ꯆꯥꯊꯠꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯂꯥꯁꯇꯤꯛꯇꯤ ꯆꯥꯊꯠꯄ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯦꯁꯤꯗꯁꯦ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕꯅꯤ ꯖꯦꯁꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯊꯛꯀꯠꯇꯨꯅ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯉꯥꯡ ꯑꯅꯤꯅ ꯕꯣꯜ ꯀꯥꯎꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔꯅ ꯍꯥꯊꯨ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯗ꯭ꯔꯒ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯃꯥꯛꯁ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯊꯦꯡꯅꯔꯝꯃꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯒ꯭ꯌꯥꯁꯀꯤ ꯃꯥꯛꯁ ꯑꯗꯣ ꯎꯞꯁꯤꯟꯗꯨꯅ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔꯅ ꯀꯔꯤ ꯇꯧꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯋꯥꯜꯇꯔꯅ ꯀ꯭ꯔꯦꯖꯤ ꯑꯥꯏꯠꯄꯨ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔ ꯇꯁꯦꯡꯅ ꯗ꯭ꯔꯒ ꯁꯨꯡꯕ ꯂꯦꯞꯂꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯎ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯆꯨꯝꯊꯣꯛꯄꯤꯔꯛꯎ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯔꯤꯒꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕ ꯂꯥꯛꯄꯤꯌꯨ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ